ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯛꯁ ꯕꯨꯛꯁ ꯑꯣꯐ ꯃꯦꯊꯔꯁꯇꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯏꯇꯥꯂꯤꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯑꯗꯨꯕꯨ ꯑꯥꯏꯂꯦꯟ ꯃꯆꯥ ꯚꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯁꯤꯡꯕꯨ ꯑꯣꯠ-ꯅꯩꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯌꯥꯝ ꯊꯥꯒꯠꯆꯔꯤꯕ ꯚꯦꯅꯤꯁꯇ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯁꯤꯡꯕꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯀꯔꯝꯅ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯂꯤꯖꯒꯗꯧꯔꯤ. ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ. ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ. ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ. ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ. ꯑꯥꯃꯦꯟ. ꯑꯗꯨꯅ ꯏꯇꯥꯂꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯚꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ. ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯀꯌꯥꯃꯔꯨꯝꯁꯦ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯝꯃꯤ. ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯏꯟꯀ꯭ꯋꯤꯖꯤꯇꯔꯁꯤꯡ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯕ, ꯄꯅꯤꯁꯃꯦꯟꯠ ꯄꯤꯕ, ꯗꯟꯗꯤ ꯄꯤꯕ ꯃꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯣꯔꯠ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ. ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝꯁꯦ ꯂꯦꯡꯗꯅ ꯃꯈꯣꯏꯅ ꯍꯤꯡꯒꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯨꯝ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯗꯣꯛꯇ꯭ꯔꯤꯟ, ꯑꯁꯦꯡꯕ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯦ ꯇꯥꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯑꯣꯜꯂꯛꯄ ꯉꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯗꯕ, ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯤꯡꯕ ꯉꯝꯃꯝꯃꯤ. ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯑꯁꯤꯅ ꯑꯁꯦꯡꯕꯅꯤ, ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯆꯠꯂꯤꯕꯁꯤꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯦꯕ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯏꯇꯥꯂꯤꯗ ꯂꯩꯕ ꯚꯥꯇꯤꯀꯥꯟꯒꯤ ꯔꯣꯝꯒꯤ ꯄꯣꯞꯅ ꯃꯉꯣꯟꯗ ꯄꯥꯎ ꯑꯁꯦ ꯐꯪꯂꯝꯃꯦ. ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯃꯁꯤꯡꯁꯦ ꯍꯦꯟꯉꯝꯗꯅ ꯚꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ. ꯑꯗꯨꯅ 1542 ADꯒꯤ ꯃꯇꯝ ꯑꯁꯤꯗ ꯚꯦꯅꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ, ꯄꯣꯞꯅ ꯃꯈꯣꯏꯒꯤ ꯏꯟꯀ꯭ꯋꯤꯖꯤꯇꯔꯁꯤꯡ, ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯕ ꯃꯤꯁꯤꯡ, ꯀꯣꯔꯠꯀꯤ ꯃꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯊꯤꯖꯤꯟꯕ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯅꯥꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ, ꯃꯁꯤꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯙꯔꯃ ꯆꯠꯇꯕ, ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯀꯤ ꯙꯔꯃꯗ ꯍꯛꯆꯤꯟꯕ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯥꯔꯝꯃꯤ. ꯑꯗꯨꯒ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯣꯠ-ꯅꯩꯕ ꯑꯗꯣ ꯍꯧꯔꯝꯃꯦꯕ ꯃꯐꯝ ꯑꯁꯤꯗ. ꯑꯗꯨꯕꯨ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ, ꯑꯗꯨꯒ ꯃꯈꯣꯏ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯃꯗꯨꯕꯨ ꯌꯥꯗꯕ ꯃꯤ ꯀꯌꯥꯃꯔꯨꯝ, ꯃꯇꯤꯛ ꯆꯥꯕ, ꯏꯁꯣꯔꯒꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯕ, ꯌꯥꯝꯅ ꯙꯔꯃ ꯆꯝꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯊꯋꯥꯏ ꯊꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯁꯤꯡꯕꯨ ꯑꯣꯠ-ꯅꯩꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯊꯣꯗ ꯀꯌꯥꯃꯔꯨꯝ, ꯎꯄꯥꯏ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯎꯄꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯃꯍꯥꯛ ꯌꯦꯠꯁꯜꯂꯅꯤ, ꯀꯤꯁꯜꯂꯅꯤ, ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯃꯁꯥ ꯀꯤꯁꯜꯂꯅꯤ. ꯑꯗꯨꯒ ꯌꯣꯠꯀꯤ ꯆꯦꯟ ꯑꯃꯅ ꯃꯍꯥꯛꯁꯦ ꯐꯥꯔꯀꯥꯟꯗ ꯃꯈꯣꯏꯁꯦ ꯑꯗꯨꯒ ꯎꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯒꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯣꯠ ꯑꯗꯨ ꯉꯁꯥꯏꯒꯤ ꯌꯣꯠꯀꯤ ꯆꯦꯟ ꯑꯗꯣ ꯍꯤ ꯑꯅꯤꯗ ꯀꯤꯔꯒ ꯍꯣꯜꯍꯟꯒꯅꯤ. ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯃꯈꯣꯏꯅ ꯊꯝꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯍꯤ ꯑꯅꯤꯗꯨꯅ ꯅꯛꯁꯟꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯡꯗꯨꯅ ꯂꯨꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯀꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯠꯊꯣꯛꯑꯒꯅ ꯃꯥꯁꯦ ꯑꯃꯨꯛ ꯇꯥꯎꯈꯠꯀꯅꯤ. ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠꯁꯤꯡꯕꯨ ꯏꯔꯥꯛꯅꯔꯒ ꯍꯥꯠꯄꯒꯤ ꯅꯤꯌꯣꯝ ꯑꯃꯁꯦ ꯃꯈꯣꯏꯅ ꯀꯟꯅ ꯁꯤꯟꯅꯔꯝꯃꯦꯕ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯀꯣꯔꯠ ꯏꯟꯀ꯭ꯋꯤꯖꯤꯇꯔꯁꯤꯡ ꯑꯗꯨꯅ ꯚꯦꯅꯤꯁꯇ ꯃꯁꯤꯗꯤ ꯅꯈꯣꯏ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯗꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯔꯣꯝꯗ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯃꯦꯕ ꯁꯨꯃꯥꯏꯅ. ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯖꯦꯜꯗ ꯐꯥꯖꯤꯜꯂ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯔꯒ ꯍꯥꯠꯄꯒꯤ ꯊꯕꯛꯁꯦ ꯑꯁꯨꯝꯅ ꯆꯠꯊꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯚꯦꯅꯤꯁꯀꯤ ꯁꯤꯇꯤꯖꯦꯟ, ꯃꯁꯤꯗ ꯂꯩꯕ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯃꯃꯤꯡꯅ ꯑꯦꯟꯊꯣꯅꯤ ꯔꯤꯁꯦꯇꯤ ꯍꯥꯏꯔꯤꯕꯁꯦ ꯄ꯭ꯔꯣꯇꯦꯁꯇꯥꯟꯠ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ, ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ
mahakse ihaknanaba yathang ado mahak pirameba aduga masigi mamangda hairibi iraknadringegi mamangda numit kharanigi mamangda mabu adugumba magi asumain tawraga iraknaraga hatkini habdo adu tawdringegi mamangda mahakki masanupana mabu unaba chalame aduga mahakna protection oibdo thadoknaba mahakki masanupana mongonda haijarami adu itaradi mahakse mapa laitaba masa haidu oidanaba masanupa aduna mapada ipa nahangna thajariba position ase thadokpiro haijarami adu matumda mapana hairami afaba Christian ama haibasidi isa isu aduga taing pamigi lantung khudima ase thadokpa haibase ekhoi ithoni aduga ekhoi gi damak sebi kharaba kanbiba mapugi damak ekhoi gi punsi asisu thadokadabni maram aduna matam kharagi oina hingliba matam khara khatangi oina ꯑꯩꯈꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯪꯐꯩ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯂꯣꯡꯕ ꯅꯥꯏꯗꯅ ꯏꯁꯣꯔꯒ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯗ ꯂꯩꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯂꯒꯦ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅ ꯃꯄꯥꯕꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯚꯦꯅꯤꯁꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯕꯟꯙꯥꯟ ꯂꯧꯔꯤꯕ ꯂꯝꯁꯤ ꯅꯪ ꯀꯦꯊꯣꯂꯤꯛ ꯑꯣꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯤꯡꯍꯜꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯕꯟꯙꯥꯟ ꯂꯧꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯃꯤꯡ ꯑꯣꯟꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯈꯨꯗꯣꯟ ꯄꯣꯠꯀ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯤꯍꯧꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯀꯌꯥꯃꯔꯨꯝ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ mahana adu moina hairibising adu yaramde mahakna mahaki punsije mahaki punsi dagidi ishorna prabhu Yesu Krishna hena maru oina lorami mahaki angkubam ne hena maru oirameba aduga mangonda su kana mina lana pau hajambam le mahaka phaminaba maming mahaki maru Francis Sega hairiba nupa asitu mahaki procession oiba dharam adu thadokle aduga mahak Catholic oiraga masa punsi kanjare adumna nangsu kaluana ꯈꯣꯏꯅ ꯊꯦꯝꯃꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯀꯣ ꯃꯍꯥꯛꯅ ꯐ꯭ꯔꯥꯟꯁꯤꯁ ꯁꯦꯒꯥ ꯑꯩꯒꯤ ꯃꯔꯨꯞ ꯐ꯭ꯔꯥꯟꯁꯤꯁ ꯁꯦꯒꯥꯅ ꯏꯁꯣꯔꯕꯨ ꯊꯥꯗꯣꯛꯄꯁꯦ ꯑꯩ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯑꯩꯒꯤ ꯏꯊꯧ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤꯗ ꯈꯣꯛꯐꯝ ꯆꯦꯠꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯣꯠꯅꯕ ꯌꯥꯅꯕ ꯄ꯭ꯔꯣꯇꯦꯁꯇꯥꯟꯒꯤ ꯙꯔꯃ बाइबल हाइबगी मतुंग सत्पा थाजबगी मपाना प्रभुदा थाजबगी मपाना अरां कुम फंगी हैना हाइबा असिगुम थाजबसे मा मोय म्याम होनरगा थादोंनबा हनन केथोलोनबा अदुबु ngam aduna ngamde upai leitrabnina maha masa amthandana harauna ngasai isingde irangnaga siba habdo thumai tawraga mana prabhu Jesu Krista gi damang mahaki mapunsi mahaki punsi tangpan ki oiba punsi ase mahana pamud daduna mana arangkhuba maduna hena pamduna prabhu Jesu Krista gi damang mahak thawai thaki isnausa aikhoiju koina malemda hinglibase aikhoiju aikhoigi matang ne yadragadi aikhoigi punsi ase prabhu gi damak thoga aikoi arangkhuba phangnangai gi damak maduda aikoi thona phana lepkadamne adu hariba matam masida adugi mamai thangdi ngasai Francis Sega habdo mana Rosati na sigro matungdadi mahakto moigi Roman Catholic oli habdo mahak olamde mahaksu mahaki madugi matungda ikuidana mahaksu sikhirame mahaki marup ado Anthony na siraba matungda mahaksu ikuidana mahaksu mahaki thajabadu sabjungna lepaga mahaksu chamanaba mongda ising irangna duna mahaksu thawai thadokirame adu matham asida Francis Spinola koba yamna porcelain ya moiba yamna chinglemba lai su yam haireba nupa amasu makoina inquisitor singdatana mapu pharameba aduga makogi wain sangi mamangda purame aduga makoina si ama puthorami madu Lord Supper gi maramda iba si ama makoina saireng wareng lairi boy koina letter ama purame masi je kanana ibno haina mamonda ngam nang khangbra hai adu man haina masi ai isamangni ibni adu masida ibiba khudama se Bible na haibiba Bible na takbibodo aduga sanana ibni Bible gi nataba line ama pho Bible ga sanana line ama pho yaude ana mahangna hairameba aduna
ꯃꯍꯥꯛꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯐꯥꯖꯤꯜꯂꯦ ꯑꯗꯨ ꯀꯩꯁꯨꯝꯁꯪ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯃꯥ ꯊꯝꯖꯤꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯪꯉꯝꯃꯦꯕ ꯑꯗꯨ ꯋꯥꯍꯪ ꯌꯥꯝ ꯆꯠꯊꯔꯝꯃꯦꯕ ꯃꯥꯁꯦ ꯄꯨꯛꯅꯤꯡ ꯄꯣꯟꯅꯕ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯛꯄꯨ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯃꯣꯏ ꯀꯦꯊꯣꯂꯤꯛꯀꯤ ꯑꯣꯏꯕ ꯀꯦꯊꯣꯂꯤꯛꯅ ꯇꯧꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯅꯈꯣꯏꯒꯤ ꯃꯥꯁ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯔꯤꯕ ꯆꯦ ꯑꯗꯣ ꯕꯥꯏꯕꯜꯗꯒꯤꯅꯤ ꯍꯥꯏꯅ ꯃꯥ ꯃꯁꯥꯅ ꯗꯤꯐꯦꯟ ꯇꯧꯔꯒ ꯑꯗꯨꯒ ꯂꯩꯔꯝꯃꯦ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡ ꯍꯥꯏꯕ ꯀꯦꯊꯣꯂꯤꯛ ꯑꯣꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯔꯝꯗꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯃꯩꯊꯪꯗ ꯃꯍꯥꯛꯁꯦ ꯐꯥꯔꯝꯃꯦꯕ ꯑꯗꯨꯒ ꯀꯦꯊꯣꯂꯤꯛꯁꯤꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯃꯩꯊꯪꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯃꯩꯊꯪꯗ ꯃꯍꯥꯛꯁꯤꯁꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯏꯔꯥꯛꯅꯔꯒ ꯃꯍꯥꯛꯁꯦ ꯍꯜꯂꯝꯃꯦꯕ ꯐ꯭ꯔꯥꯟꯁꯤꯁ ꯁ꯭ꯄꯤꯅꯣꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗ ꯐ꯭ꯔꯥꯟꯁꯤꯁ ꯁꯦꯒꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗꯨꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯃꯍꯥꯛꯁꯦ ꯍꯜꯂꯝꯃꯦꯕ ꯑꯗ ꯔꯤꯆꯦꯠꯇꯤ ꯍꯥꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯥꯟꯁꯤꯁ ꯁꯦꯒꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯃꯈꯣꯏ ꯍꯜꯂꯝꯃꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯆꯦꯠꯅ ꯂꯦꯞꯄꯝꯃꯤ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯒꯤ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯧꯈꯨꯝꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯑꯆꯨꯝꯕꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯦꯞꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯁꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯕꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯕꯝꯅ ꯑꯆꯨꯝꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯎ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯔꯤꯆꯦꯠꯇꯤ ꯐ꯭ꯔꯥꯟꯁꯤꯁ ꯁꯦꯒꯥ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯤꯁ ꯁ꯭ꯄꯤꯅꯣꯂꯥꯅ ꯃꯈꯣꯏꯅ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯒꯤ ꯇꯥꯛꯄꯤꯕ ꯄ꯭ꯔꯚꯨꯅ ꯇꯥꯛꯄꯤꯔꯕ ꯁꯦꯝꯕꯣꯛꯁꯤꯅ ꯇꯥꯛꯄꯤꯕ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ